Imes PAODAM mieng tabi besingbo Namaithem Kajal Devina Kurumjari. Ahanbada maru ebapau pizari. Provisional Government of Free India Sem Kiba Mari Funitoi Suba Anniversary Tharom Pangthokre. Mari Raksuba Professor Gamumai Kamege Memorial Lecture Pangthokre. Chothe Singhi Pre-Harvest Festival 2025 Chandel District of Pangthokre. Loidena comedian Astrani Lekidre. Mapung Pao. Ning tamba haibasi pirakadavanati namduna laugadavani haina Subhash Chandra Bose na namduna ning tamba phangna bahotna khiba Ningtam lami kaya thawai kat khiba kaya do aikoina thamoida matam khudina ningsingduna lairagadi atopa leibakna aikhoibung khak maithiba piba ngamloi haina Moirang STG MLA Thongam Santina hairi wafam se Subhash Chandra Bose na luchingba INA na British loilamdagi ning tamle lauthokpaga loinana Provisional Government of Free India Arzi Hukumat Azad Hind Sem Kiba Funitoi Shuba Anniversary Gingasi INA Martyrs Memorial Complex Moirangda INA War Museum Cum Library Moirangda Pangthokpa Tharamda Haikibani Tharamdu Department of Arts and Culture Government of Manipur and INA Local Advisory Committee Moirangna Khusamana Sinduna Pangthokpani Thongam Santina Makata Kibada Matamdugi Ipaipu Singna Barat Keningtam Lami Singna Jati Gidama Kathokiba Kaya Ekoina Ikai Khumnaba Ningsingba Tangai Fadi Makoina Pangthokiba Thabak Kudemak Tungi Mirol Dasu Khanganaba Honarasi Haiki Tharamduda Moirang STG MLA So Oiriba INA Local Advisory Committee Moirangi Chairman Thongam Santi Member Dr. T.S. Gorovidu Moirang College Moirangi Retired Principal A. Sarasandra Sharma Amadi Netaji Subhash Mans Jamshedpur Jharkhand Founder and President Paresh Kumar Nandina Athiba Mitholan Singh Oina Saruk Yaki Tharomdu Netaji Subhash Chandra Bose ki mitamda Leishu Katuna Haudoklaba Matungda Ningtamlaba India gi Leimai Moirangda Ahanba Oina India gi Machu Ahum gi Firal Pahankiba Colonel Saukat Ali Malik ki mitam maikhum hangdoki loinana PK Nandina Iba Lairik The Last Fight for Freedom Moirang Sufongki CC Higher Secondary School gi Retired Principal O Govardhan na Ariba Lairik amasung recording su khusinaki Moirang College ki Retired Associate Professor Y Moduna ningtamlaba India gi Provisional Azad Hind Government Sem kibagi matangda wangangduna miyam punna khangminaki Madi kala aptana ithigi do lei leba aptana thugai no mo he ro ko je kam jarega aida amukhana masi laping go puno ko kai ko no lo na nuru uchari jai hit Ngasi Diwali kumhaiga mari lenana Manipur Fire Service na Maheu Langpok tagi Jackson Tharang lokhatpa oina district kudingmakta Maheu Langpok thenganaba Imphal gi akoiba desu mafam 13 da Jackson Tharang lokhatli Imphal manunggi maru oina mafam Konung Mamang Kurai Lamlong Bazar Singjamai Changamathak Kwakaithel Khuyathong Tera Bazar Chingmairong Uripok Rims Gate Janus Gate amasung MG Avenue na Chingbada fair tender thamduna Maheu Langpok tholakpadagi thengnanaba sem saduna leiri Lamdamasigi Ningol Singi Achoba Kumai Ama Oiriba Ningol Chakobana Lakpada Lamdamasigi Semilogi Achobam Semilogi Achoba Mafam Ama Oiriba Karamban Ima Kaitelda Poche Labak Lakna Riba Mina Chikna China Ngamdana Delay Lamdamasida Kumjali Sing Ani Lamdamasida Kumjali Sing Ani Kulumdagi Me Ahumdagi Harakiba Achoba Watok Namaram Oiraga Chai Estigi Oina Ningol Chakobugi Kumai Pangthopa Lepna Kibani Adubu Hauzik Lamdamasida Orakliba Law and Order gi Fibam Khara Makai Sapabagi Mami Ama Olakpaga Loinana Chai Estadi Lamdamasigi Miyamna Ningol Chakobugi Tauram na pangthoknanaba thaurang tawbaga loinana mahausagumna potray lenanaba maru oiba kaithel singda miyam chikna chainaba ngamdana laknari maru aina Imphal mayolda leiriba Kharamban Ima kaithelda mana pamnariba potlam sing lenanabagi damak laknariba yamlaba miyam na maram oiraga lambi sing ka hena chille oriba kaithel asigi fibam asida pamdaba thodok sing thoktanaba security ge checksing thaurang hena kankhatpaga loinana miyam ge chathok chasinda khudong chanaba traffic police na su kanna hotnari
Laningthau Sanamai Temple Board na sinuna ningol chakobagi thawram pangthokhibaga loinana kunsuba thasumifam phamkrei haying khongbal da leiba Sanamai ufong yumfamda pangthokhiba tharam aduda Department of Art and Culture ge Joint Director G Dharmada Sharma Manipur State Kala Academy ge Deputy Secretary K Ragumani amadi Laningthau Sanamai Temple Board ge Vice President Bidyavati Senjam yauna loisang taragi sanglakpa singshut tharam aduda saruk yaki loinana ningol oibi singda mabung mapa singna achamba khudol pot tamki amasung tharam ge saruk ama oina handak pangthokiba mera hau chongbagi tharamda achoba thodang laukhiba singda certificate piduna ikai khumnaba su utki tharam aduga marilena Laningthau Sanamai Temple Board ki Member Secretary Maisnam Sibadete Luwang na phongdorakpada Hiyangai gi nini panba ningol chakoba numitna lakpada lamdam asida khundaminariba yellow fruki ichan iche yauna tongan ba relief camp singda changjafam noduna leiriba ningol singbo chak chara ama chaminenduna machin mapa nungsinabage tharam adu pangthokpani ningol chakoba gi numitna lakpada ningol oibi singa mabung mapa singa nungsi mari thamnabata natana ningol oibi singna mabung mapa singda yaifa mangol pibiri adubo malem Game of Home Kayada Lariba, Ningol Sing Degi, Picture of a Su, Lamdamasida Lariba, Ningol Singbo, Mabung Mopa Singna, Awang Batakta Tamba Heli, Lunana, Nastig Nungairaba Numit Asida, Nungaiva Taram Amatawi Kalapa Matamda, Hausi Relief Camp Sing that Jungle from Lauduna Lariba, Ichan Iches Singbo, Ningsing Pasimak, Tamoy that Nungaitaba Amadi, Adumak Lady Hinasu Pongdoki. Akogi Laningthau Sanamai Temple Board Su, Akogi. Namitumadi akogi asin maimu manungi mamam leirabana akoina tha khudingi pangthokpa akogi loisang tara leijeri si yoiba akogi loisang tinami phamhaidana thasu mi phamhaidana pangthoi ado masi akoi hianga gi ni panbi mangoina na asi meragi thasu ni misida koi loisang tara gi tinabase asi pangthok paga loina na akogi loisang tara sida yauri bani ngol sing mayam che akoi punna chahi chupa akoi mai pa gi thawal tawdana ina lining si yoiba tum laba thawai kya puminaru ba matungda akoi ningol bising mayam chingse koina amutang sak chaminaba sakong jabagi adum laba Iram Damasida Putok Choriba, Nga Makal Sing as Leviduna, Ningol Simo Chako View Haina, Murangtem Bimol Chana High Cray. Jahia Sige Lakada Riba, Yanga Ginini Panba, Ningol Chako Numin Asida, Peles Kampanda Leba, Hapta Kangjabung da Pangtoka Riba, Nga Mela Asida, Mipal Tang Danaba Amadi, Miram Dagi, Pusilak Pak Nga Sing as Lephanduna, Iram Dam da Putok Chaba, Nga Amadi, Iram Dam Giman Kraba, Mukagadauraba, Nga Makal Kaya, Kanabagi Pandamda, Amufana Jahi. Kaya honaduna lakpagi saruk ama oina nga mela asidasu iramdam sida puthokchaba nga singyon jagadawri masida lakpiduna nga singasibu leiduna ningol singbu nga na chakobiu haina All Manipur United Fish Farmers Association amufa President Moirangthem Bimol Chalna Manipur miyamda appeal tarokli mahakna makha takibada iramdamgi nga singasi chahi khudingi imuinu amadi sajibugi nongma panba charawa numitasu leptana miyamda phanghanba pandam thamli lakliba chahi asigi ningol chakoba asigi Yaifa Pauzal Piba Galunina, Lamda Masida Tokliba, Tangdu Leta Draba, Lan Asi Chahi Asigi Ningol Chakoba Sina Loirakpada, Lan Asisu Loiduna, Hana Gumna, Ing Natrikna, Nushi Sanana Leba, Lamdam Ama Oiresano Haidi. Chakoba Sigil Matamda, Akoina, Matampun, the Koyana Duna Leriba, Lan, Koyi Sayana Riba Kamunan, Marakta Kona Kanas and Toliba Asi, and the Kiningo Chakoba Sigi Matung de Gidi, Tangdu Letabas, Hanti for Oresno Haina. Kaime yang masih ningon sakup sida, agi mai kiri ya for Paudel Pijeri. Lake Hidraba historian Professor Gangmumai Kamai Jahi Marifutaruk Surak Pagaloina Gangmumai Kamai Foundation Ascendana Mayrak Suba Gangmumai Kamai Memorial Lecture ngase Jawaharlal Nehru Dance Manipur Academic ta Pangthokre Revisiting Professor Gangmumai's contribution to the idea of Manipur Haibahiram da Pangthokpa Memorial Lecture do Professor Naurem Jokumar Singh former head Department of History Manipur University na PK Pangthokiba Memorial Lecture asigi matangda Gangmumai Kamai Foundation Secretary Dr. Ram Kangmai na hai Foundation asina sindina chahi khudingi Memorial Lecture Pangthokna lakpani adubu COVID-19 amadi Lathokliba wathok asna maram oiraga leplure adubu haujik lamdamasigi oirakliba kharas Safabagi Fibam Ama Lakpadagi, Amuk Hana Tarom Ase Pangthokpani, Haujik Lamdam Asida Oriba Fibam Asida, Ngasigi Memorial Lecture Hiram Ase, Yamna Chana Amadi, Maru Oi Haina Lobagaloina, Lamdam Asigi Riba, Tribal Singi Yaifana Bahotnaba, Chapmanana,
ꯆꯥꯎꯈꯠꯃꯤꯟꯅꯕ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯕꯒ ꯂꯣꯏꯅꯅ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯐꯥꯎꯟꯗꯦꯁꯟ ꯑꯁꯤꯒꯤ ꯄꯥꯟꯗꯝꯅꯤ ꯐꯣꯡꯗꯣꯛꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯄ꯭ꯔꯣꯐꯦꯁꯔ ꯒꯥꯡꯃꯨꯃꯩ ꯀꯥꯃꯩꯒꯤ ꯃꯤꯇꯝꯗ ꯍꯩ ꯂꯩ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯎꯠꯈꯤ communal harmony chingda leiba tribal singi upliftment aduga larik laisu haiba aduga equitable development aduga quite maru oibadi unity and harmonious relation of all the communities living in Manipur habisi ki pandam na thamjaba foundation ni aduna ngasi yam haraujai Politicians singna tamgi miyoi singna chingmi singbo tathi tamoina tawi haina sandoklibasi aranbani haibasi mau amadi liangmai imphal kaithelna mayak sengna utle haina liangmai Imphal Market Committee Chairman Chief Advisor Khuraizam Athawana Phongdorakli wafam asi ngasi takhelamam nekai Youth Club Segarota pangthokiba Ningol Chakoba Special Mega Liangmai Imphal Market ki tharom ga mailena phongdokibani tharomaduda Liangmai Imphal Market Committee Chairman K.S. Chingkai Luangcha Liangmai Naga Council ki President R. Machundawvo takhelambam nekai Youth Club ki President Pebam Bovi Susaruk Yaki, Taromaduga Mailena, Khuraizam Athawana Makata, Duna Hai, Jingmi Singna, Lekai Lekaida, Makoina Putochaba Polam Kaya, Yuan Bachatliba Sida, Asin Arang Toriba, Lekai Singna, Taramna, Otliba Matoshina, Politicians Singna, Jingmi Singbo, Tati Tawina. Tawi haina lana sanduk libasi aranbani haiba taklabani masagi papangal na sujanamjaduna puthokpa pothok khudimak sakotpa oina Imphal-da furup khudingi kaithel hangna bahotna batangai fade mau market ama Imphal-da hangkhraba matung liangmai gisu hangna bahotna minasi haiki ngasi di ure bab tare da aslana khawe ya bego na hense toro mo je pela ga hange ba admai tawdana aran bawa faida mitei micham yamna mitei kunaina kan bawa kan ga politics to bogang huna sandu ko pauga ani sigi khena base masi tamna koi handan bachangi Nakal amaromda tharomaduda saru yakiba R. Machundawbongna hai liangmai singna tampakta khundariba sing lamlanba oina khankide haujik liangmai Imphal Market ki tharomasina hana leramba aikoi masalgi nungsinabadu amuka henna chesinaduna naksinaba ngamlagani liangmai singna puthokpa pothok kaya yonfam leitabadagi pat Pumduna manglam badu manglaroi ngasigi oina Ningol Chakobaga mailena Ningol Singda Kudol Tamba ngambal sisu hena nungaiba fawi mathang chahidadi Ningol Chakobagi tharom oina pangthok ningi haiki erga moina mate pangpire erga akoi ki market si bapung pahan bagi damakta yamna once again like by myam ki taraf tigi I should thank you yam nungai noina tawbi se akoi sukau ko loi hai si once again thamningi aduga Manipur ki yellow furup ama oriba chothegi ipai pusingna pangthotuna laklamba laurok panthaga mailenaba tarahumdorak shuba Savu Hongrin Pre-Harvest Festival 2025 ngasi Purung Khulen Chothe Hupi Chandal District pangthokre tharomaduda special guest oina Khungfom Heritage Society special invitees oina Chothe Lim Avom Manipur Clam Chothe Chief Association CCA Chothe Atharol Nangai Avom Kana amasung Chothe Senior Citizens loinana Purung Khulen ge Chief Assignment Chothe amadi Festival Convener Jacob Thaukongna President Members sing oina saru yaki pangthok liba festival adugi nungi wahan thopiruna Festival Convener Jacob Thaukongna phongdorakhibada Chothe haiba furup asi yak salai leijaba Manipurda khul kunromda khundaduna leiba yellow furup amani furup asigi oiba ariba na lichat kaya leirami adubu Christianity chalubadagi ariba chatnabi kaya tapna sitharuri adubu haujiki mirol amadi tungi mirol na ipa ipu singna thambiramba chatnabi kaya asi amuk hanna hingatnaba amadi tungi mirol na khanghaunaba tharom asi pangthokpani aikoina chahi amagi Chanava Thazariba Photok Chathok Kaya asi karigumba matamda natural calamity natragana man-made calamity na mangan takhanba kaya yawi asigumba kaya asidagi ngangthoknanaba ipa ipu singna thajanaramba Fomi yaimi haina khangnaba laibu yumda kausinduna thamlaga sathok phauthok hengat hanaba amadi khul sengi afafata khudam changdam yengnaba laurok panthagi matam mera thada kumai asi Ritual Act amasung Fortel Galoina pangthokpani haina sa phongdorakhi tharomaduda mapangpu singna takpiramba thajanabigi matung inna artist Lasan
Satinwat amasung Sabu Hup Hainba Ritual amasung Portal Gate Thoram Pangtoduna Kul Singi Oiba Afafata Kudam Changdam Yangbagi Thoram So Pangtoki Thoram Adugi Manung Channa Chote Culture Dance Modern Folk Song Chiba Thoram Kaya So Pangtoki Organization tawbo matam to ko yes sir 20 nahan ki anova ma 119 le rambani hauzik 20 sure population de kyang lege population see about 7,000 gumbagi chang da legani ekose exact to the I khang ko Political ki kudong travelong nunaba manba mawong sing lebaki asuk luraba tanja sida political parties sing na miya bunga holiba charang na haliba kaya sing tawiganu kana gumba miyo sing na kumbi STG wangu tera kong Gram Panchayat ta Congress Party boycott tawri hairibasi tawiganu haina Congress bu nushizaba miyo sing na phongdoram narakli Congress Party bu nushizaba miyo sing na saru yaduna kumbi STG wangu tera kong Gram Panchayat ki wangu nauda khongda pangthokiba mafam amada saru yakiba Congress karmi loitong Bijoy Chandra Kauba Mioy Amana Hai Kumzali Sangani Kontreta Pangtoka Doriba Manipur State Assembly election asi yamna watli aduna haujitegi hauna election gi ihau saganaba manba mawong kaya asi asum satharagadi matungda kari orakpa yai haibado miyamna su amutang khantha haningi haiki kari thorakani pradhan su khanbiro asi akoina tawjiriba sidi Congress tara Gram Panchayat boycott tawra bese masidi Kaya nengde, tunggu di haji lagi na so Kongres pamjari ba karmi sina yang pernah tamjari. PMJS ki makada kumbi kendra manung chanba wangu sadang khong marinda nauna saba RCC bridge asi niyam chumna sakhidaba amadi retaining wall gi saruk singda akaiba kaya yauri basi nauna amuk hana construction tawadabani haina wangu gi miyamda miyam amadi club singna marilina ba authority singi putning chinsinlatli hiram siga marilina 11 star club sadang khong gi president waisna zawa yauna maru eba thomi singna RCC bridge phibam yangsingki kunja singna thong asi asuki matik yamna maru oriba lifeline oriba thong amani aduga matam kuina sabidana lerambadagi handaki chahi asida sabirakpada lamdam sigi miyamna yamna harauzaki adubu miyamna chakadaba mathaki saruk RCC hariba asi curing tawagi matam sudringeda handak thokiba ising ichawaduda farmers sing ngakhalakliba makhong sing Chenthekiba amadi retaining wall asisu quality control tawdabana chakhariba asisu repair tawdri kudingmak sing asigi afafata kudingmak marilinaba department amadi thikardana pugodabani hari Manipurda kuina chatpa thabak ire leite adubu Unacco gumba lanai organization asidagidi tamjaningai kaya ama lei haina Manipur Legislative Assembly gi Speaker Thoksom Saithabratana phongdokre wafam asing asi konung mamangda leiba city convention na pangthokpa Unacco gi kunmei raksuba mapo kumonga mailena phongdokibani tharmaduda Unacco gi Managing Director and Iravanta Tharamapu Ikibaga Loinana Unacco gi makhada leiriba masing yamlaba miyamna saru yaki Tharamadu gi manung chana Unacco College Kongman Arts Block amadi Imphal East ki chanungdal nauna hangliba Unacco Training Center amaso sangaki Manipur Legislative Assembly Speaker Thokchom Saithabratana makha tarduna hai Manipurda leiriba masing yamlaba miyamna Unacco hairabadi khangdaba leitre maru oina discipline leiba organization amani haina khangnabata natana Unacco School College na chingba dagi afaba mahiroi kaya puthokduna hiram khudingmakta mangjul thana chotli haina khangnari mahakna hai miyambu Mayon chumna achumba lambida puba ngamba Unacco ge Managing Director Iravanta gumba luchingba ama darkar oi makha tarakpadasu mahakna tawba thabak thorom singda mai pakpa oiduna mioi kayabu sintha piba ngamba achumba lambida lamjingba ngamba oibiu haiba yaifa paujal pibaga loinana afaba kunai ama ohenaba hotnabada achoba thaudang lobiu phongdokhi min lai min ha sin chumna lamjinga ko lambida pubi kiba lamsu oibiu aduga afaba samajamo oyna buhanabada ojagi aso contribution jangani aduna ojaji nahanne na bajana lebiraga wakan puthopiraga mayamju sangna lamjin birakho haijeraga Manipuri Youth Front of Assam Maifa General Headquarter gi oiba annual general meeting Maifa gi GHQ Rongpurda Maifa gi President Thangjam Brojana mifam mapu oidana pangthokre mifam aduda Maifa na lakliba chahi asida
ꯊꯕꯛ ꯊꯧꯔꯝꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅ-ꯅꯩꯅꯔꯕ ꯃꯇꯨꯡ ꯋꯥꯔꯦꯞ ꯀꯌꯥꯃꯔꯨꯝꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯃꯔꯨꯑꯣꯏꯅ ꯃꯩꯐꯥꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯄꯥꯡꯊꯣꯛꯄꯒꯨꯝ ꯍꯟꯗꯛ ꯆꯍꯤꯒꯤꯁꯨ 7ꯁꯨꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯖꯔꯜꯇꯂꯥꯗ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯃꯅꯤꯄꯨꯔꯤ ꯂꯣꯟꯕꯨ ꯑꯁꯥꯝꯒꯤ ꯑꯦꯁꯣꯁꯤꯌꯦꯠ ꯑꯣꯐꯤꯁꯤꯌꯦꯜ ꯂꯣꯟ ꯑꯣꯏꯅ ꯑꯁꯥꯝ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯕꯤꯜ ꯄꯥꯁ ꯇꯧꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯁꯥꯝꯒꯤ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯇ꯭ꯔꯤꯕꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯣꯛꯍꯟꯅꯕ ꯑꯁꯥꯝ ꯒꯚꯔꯟꯃꯦꯟꯠꯗ ꯇꯛꯁꯤꯟꯕ, ꯃꯤꯇꯩ ꯃꯌꯦꯛꯄꯨ ꯑꯁꯥꯝ ꯁꯔꯀꯥꯔꯅ ꯑꯁꯥꯝꯒꯤ एजुकेशनदा तंबा यारगनी हाइना वारेपखिबा नुमित मार्च तांग 10बु मैफाना चाही खुदिंगी निंगसिंगबगी थरम पांगथोकलगनी रोंगपुर अमदि जरलतलादा बीर टिकेंद्रजीके मितम युंगनबा होटनबदा मैफाना मपुंग फाना सौगतलगनी मैफागी 10 सुबा मपोक कुमन थरम अगस्त 10बु दिस ईयर हाइना पाक चाउना पाकथोकपा हाइना सु वारेपनखि कॉमेडियन गोवर्धन अस्ट्रानी मुंबई हॉस्पिटल अमदा मतम खरा नरमलबा मतुंग अरांग लैखिद्रे मियामना अस्ट्रानी हारगा हेना खंगनबा एक्टर असि चाही 34 सुख्रे चाही 40 हेनबगी कैरियरदा अस्ट्रानीना फिल्म चाहुम हेनबदा कुमकी महाके ख्वाइदगी निंगसिंग निंगाय ओइरबा रोलदी 1985 ब्लॉकबस्टर सोलेदा ज्वेलर अमा साखिब अदुनी मिपुंग खुदिंगमपु नोखलंबा अस्ट्रानी एकोगी इरक्तगी चटक्री महाक लेखिदबा असि हिंदी सिनेमा गिदी चाउना मांगजबा अमने प्राइम मिनिस्टर नरेंद्र मोदी ना अस्ट्रानी बो गिफ्टेड एंटरटेनर अमसोंग वर्सेटाइल आर्टिस्ट ने हाइना सिंथारादुना हाइकिबदा महाकी कांगमद्रबा परफॉर्मेंस ना मियामबो थमोय ताना नोखनखि इंडियन सिनेमा दा महाकी कंट्रीब्यूशन लेंदना लेहौरगनी गोवर्धन अस्ट्रानी 1994 दा राजस्थान दा पोखी महाक हानबा ऑल इंडिया रेडियो दा वॉइस आर्टिस्ट अमा ओइना थबक तौरखि फिल्म अमदी टेलीविजन इंस्टीट्यूट ऑफ इंडिया FTII दा 1994 दा एक्टिंग तमलखि 1998 दा अस्ट्रानी हिंदी फिल्म दा एक्ट तौबा हौरखि जापान के पार्लियामेंट सनाई तकाइचीबु लेबाक अदुगी हानबा नुपी प्राइम मिनिस्टर ओइना ngasi खनख्रे महाक तराई तराइना ओइरखिबदि नते अनवा पार्टी अमगा कोलिशन दिल अमदा महाकी पार्टी खुरौ थांग बखरदि थेंनखि हारि तकाइचीना सिगेरुल इसिबागी मथंगदा प्राइम मिनिस्टर ओइना अनवा गवर्नमेंट पो लुचुंगलगने जुलाई दा पांगथोकिबा मिखलदा लिबरल डेमोक्रेटिक पार्टी ना माइथिख्रबा मतुंगदा था अहुम लोमदी जापान दा तंगदु लेतादबा पॉलिटिकल बेकम अमा लेबाक अदुदा लेरंबदो लोइसिनख्रे इसिबा चाही अमा खक्ता प्राइम मिनिस्टर ओइरमखि सनबगी पाउ All Joribam Sports Association Asana Senduna Joribam Higher Secondary School Sanabungda Team 3 Nasaru Yaduna Sanariba 19A Horicharan Singh Memorial Sub Junior Boys Under 15 Football Tournament 2025 ki ngasi sanakiba matchda Sonapur Jipsana LECB bu Panjal Tarataruk Sonoda Maitiba Piki Hayengi match Nutilpung Animakai Taba Matamda CKC Chingdong Lekaiga Yawa Club Champanagar Anina Sanagani District Kang Association Joribam na sinuna Joribangi Bawprada Laiba Lamlan Community Hall Kam Kangsangda Joribangi Kangkut Nipan amadi Kasa Kangkut Ani Yauna Punna Kangkut Tarana Saru Yaduna Sanariba Ahanba RK Ivetombi Devi Memorial Lemerol Kang Tournament 2025 Kingasi Sanakiba Mesta MNC Ningthengbamna SAYC Sorok Ating Bibo Panjal Taramari Tarahumdida Maitiba Piki Lakliba Tang October gi Tang Kuntarukta Ahanba Semi Final Match Icha Club Divonga Kasar Kangkut Biga Sanagani Aduga Ani Suba Semi Final Match na Tang Kuntarita MITL Joribamga Yawol A Champanagarga Sanagani Aroibada Maru Ebapau Amuka Hana Pizari Provisional Government of Free India Stem Kiba Marifunitoi Shuba Anniversary Tharam Pangthokre Marirak Suba Professor Gangmumai Kamaige Memorial Lecture Pangthokre Chothe Singhi Pre-Harvest Festival 2025 Chanda District Pangthokre Loinana comedian Asrani Lekidre Matang asida image walang sanong sa valuation jari may ang tabi ribasting bu amuka hana kurumjari.